lakadorba assembly election asi akoi peaceful oiba free and fair oiba election oinara ba haidana koi district police na koi akan momong da preventive measures mayamam locally masida nisa phaba koi drug phaba adigi alcohol koi liquor phaba masing mayam tauri koi na irang thol lakpa yaba mi sing haidai travel monga sing moi ki matakta moi si CRPC ki tongan ba koi ki section ki makha da koi moi se court puthokpa adi bound down tauba adagi bound over tauba singomba action mayama adagi mi khara koi history season na singba koi district asi daleba mayama koi under close surveillance thamdana koi preventive exercise yam kana tauri nongmai license nongmai pajana khongali hojik akoi nongmai license nongmai khongat pasi akoi valley district sing manungda Bishnupur si yamna thagwang na dum komjali akoi 82% gumba akoi komjale license nongmai si lemo rube sing si akoi khomjana ba yam kan honari karigumba akoi na yamna kan hona basida cooperation perak taba mayum da chalaga su thangna daba adai akoi na sumon amune rak pi matamda deposit taw lak taba sing sa masigi license cancel tawiu haidana koi osi sing na koi gi mari lena ba district administration de irang na ba through SB office irang na ba instruction pi gre aduna aina message ma pijening basi license tong masing DC na exam tok da basing kari gumba deposit tok da lera gadi deposit tawiu akoi na frisking checking taw matam da license nong mai thangna ga di madu illegal nong mai ni haidana koi as per law nong mai do koi pha ba license kaktat pa sin singo mayam tarokani aduga mayam dagi so koi cooperation nizari ngarang ba koi Imphal West ka thokriba koi gi mi leita ba khota ba madum bagi do koi am laibak thibani masung ba thok tana ba election da misi mina thok tana ba mayam na karigumba any sort of singna ba tension leiba khotpa lerga so koi district police ta pau pibiu adu na tabida koi gi DO office ai DC office da so koi gi complaint tawya ba koi control room ma koi 24 hour hanga